Turel ising neibana meeyamda ising pibada awaba maiyoknare. Thobal Turel gi ising chahi chupa leinang oina chenba maramna Turel asidagi ising chingkhatlaga meeyamda toti ising pinaba paikhatliba water supply scheme khudingmak meeyamda ising piba ngamlaktabagi fibam ama maiyoknare. Maru oina Public Health Engineering Thobal Division gi makhada saba loiraba matungda Thobal Municipal Council na chalaiba sabal tongba water supply scheme asigi reservoir khudingmak Turel ising anaiba yawrakpana leinang na funjinduna water supply scheme asigi makhada Thobal Municipal Council gi ward number 3 da ising piramba adu lepkhare. Masina maram oiraga Thobal Municipal Council gi ward number 3 gi miyam toti ising fangdabagi awaba mayoknare. Adumakpu council asigi ward number 13 gi councillor sana sam ibotombina luchingduna council gi staff singa loinana ngasi dagi JCB sizinaduna reservoir dagi lainang kothokpagi thabak haukhare. Water supply scheme asibu mathau fazana taunaba hotnabada achouba thodang lawriba ward number 13 gi caretaker councillor oina lairiba sana sam ibotombina fongdorakpada sabal tongba water supply scheme asi JNURM gi makhada paikhatpa scheme amani. Masi saba loiraba matungda Thobal Municipal Council da kuchinnaraga council asina run tawbani. Scheme asina council asigi ward number 10, 11 amasung 13 gi miyamda ising pibani. Adubu laibak thibadi Thobal Turel gi anaiba ising asigi leinangna water supply scheme asigi reservoir sing funjinduna ising filter tawbagi process ta apanba pire. Amaromda scheme asi PHED na run tawba nattabanina masigi machaksing amadi chemical lainabagi hotnabada achouba awaba amasu mayoknari. Aduga miyamna matam chana isingi tax thibidaba maramna water supply scheme asibu panariba council gi makhada lairiba staff singsu makhoigi thagi piba honorarium fauba piba ngamdari. Pumnamak asi yengbiraga Manipur leingaki mari lainaba authority na fibam asida mityeng changhanningi. Miyamna su hauzik hotnariba thabak asida cooperation pibibaga loinana pifam thokpa tax su pithokpiu haina mahakna makhatana appeal torki. Loinana water supply scheme asigi makhada consumer oiriba singna tax thiba nungai ba counter amasu athubada hanglagani haiba wafam su mahakna fongdoraki. Thobal turing ising si yamena neibana maram oraga ma se kogi sida tha ahum yoba ngamde ba sikten ki ji hak thamma si masi koina pothoi ba si neiba yum lai ko se thane ba yum sigi drain se apun mi so hagat ni ising leba lo thongom lai tabna ko awaba mu ba yam su nu sibiduna ga yenga tobina ba ai bazada hajeri ko yang kanna uji lainang sina maram oraga honari sina phelo tu si mathang do to se sari lainang la khabina si boju ni adubu phone ngasi ko thoi se tha hum pharo myam jeng biyo do koi Thobal turen se asuke matik lainang atne Thobal turen cheli se asida gomena masi thingba ngamdadana leiba sing se Thobal gi sigatana ti Thobal pareng lei war sa bak tu loi phelo rakane ba siri sahi ngasi dagina mari mangang da loi phelo rakani siri ai wa khanda sarkar na koi kano sida pujen kano tawida ga so aduga turen ising nei ba simade sarkar gi isi war si yaman bana maram moraga akoina ising je pibida praja dong sa do te ama thengnai adu yam se dum koi khangmina ba ta bani khangmina ba sita hendanna koi gi harga so ising phangga da budina te aduna moi gi injin yakta ba se koi gi kano ne sidi koi gi machine gi ponina yakta kya su lai yakta buduna maram moraga horen yare khala jure mu yakta su yai aduna mayamna complain tawba kanda kogi mayamna su nusibiduna yenga tawbina ba ai bazada hajeri ko yang kanna uji lainang sina maram moraga honari